Video soy ngamdana thammu paksanna sandou accuse yumsa kaisa numita Lok Sabha da chauba security gi asoiba ma thokhiba dugi matung nan thoktuna chenkhiba mata ngairaba accuse Lalit Jana parliament mamangda maikhu bom sing pokhayan khiba magi loina ba ni gi video ama NGO amage Kolkata dagi founder adu da thakre amasung madu media da paksana sandokna ba mangonda khangalakre haina likhun singna phongdokre atopa accuse ani Sagar Sharma amasung Manoranjan Dina visitor singi gallery dagi Lok Sabha gi chamber adu da chongthoroki ba amasung maikhu bom sing pokhai helingai Nilam Azad amasung Amol Sindena napu amasung angang ba maikhu yawba canister sing sisinaki ba amasung dictatorship ki mayokta kholaw sing lawbagi video sing adu Lalit Jana kapki haina official sing na haike thogdok asida chena ba accuse mari fakhra basu Lalit Jana mayam gi charang na badugi khudong chaba lawduna makhoi gi cell phone sing pumna ma khomjin khi amasung mafam adu dagi chen khe chen khraba matung da Lalit Jana video sing adugi manung dagi ama Kolkata dagi NGO amage founder Nilkach H ta thakhe Jama samaksu H na chalai ba NGO sing adugi manung dagi amagi general secretary ne Wari sanaba dugi screenshot amana parliamenta kanba security fauduna changlaga tawkhiba thabak sing adugi maramda karigumba amata khangdabagum lairiba aitsta video adu asoyangam thokandana checksina thamnaba amasung media na paksana sandokhinaba khangan khe masi media coverage soidana tawhallo video adu asoyangam soghandana thamu haina Lalit Jana video adu tharaba tungda aitsta se e khe maduda aitsna su Okay haina amukhanna che ikhi amasung video adu kadai dagi nuhai badugi matang da hangkhe Nilam Azad Amol Sinde Sagar Sharma amasung Manoranjan Di fakhre amasung akan by anti-terror law Unlawful Activities Prevention Act loina na marilay na ba criminal conspiracy amasung Indian Penal Code ke atay section singi makhada maral sikre atopa accuse Vicky Sharma amasung mahaki nupi case asida chena ba atay singadu Gurugram da laiba makhoi gi yum da sangjafam pibagi damak detain tawkhre